MDC Irong Mathak Development Committee hand over to be bagi tamakta jadi mathak asigi program asigi aduda phangakpa result si yam kiana ganeba achungba lambi da chakna bagi tamak Nakoina District's Independence Day celebration. Thoubal District ki manung channa laiba Irong Khul gi Ahanba Library oina Irong Mathak Development Committee IMDC na chalaigadaba Books Corner haina mingthonba Library da EPAC Group of News na tonganba Lairik makhal chamagani fu piduna Library asida Khudol toubagi thouram ama pangthokhre India gi se Humputara mga suba Independence Day ga mari leinana Thoubal District ki Irong Mathak Leikai da pangthokadaba Library hangdokpagi thouram aduda MAMI Tv News ki staff reporter Seidur Maibam yaona tonganba masak naiba miyoi kayana president member oina saruk yakhi Jinglem laba thouram aduga mari leinana Irong Mathak Development Committee ki president Riyaz Piba mayumna hai tungi yumbiral oigadaba Mahiroi Singna Library Changduna Lairik Pabagi Hainabi Lairaktabasi Yamna Laibak Thibani Mahiroi Singna Arembada Matang Manghan Bagi Mahud Lairik Makhal Kaya Paduna Ahanba Wakhal Lausing Tan Sindakba Mathautai Asigumba Hainabi Asi Lairaklaba Matamdata Quality Education Puraktuna Nungaiba Lamdam Ama Oirakani Mahiroi Singi Interest Ta MDC na run Touduna Nauna Hangdokpa Library Asigi Ahanba oina Masing yamlaba Lairik kaya Seidur Maibam na Khudol taurakpasi Irong Khul asigi laibak fabani hainasu IMDC ki president Riyaz Piba mayumna fongdoki Manipur ki thaudok wathok kaya achaw isu kaya da chenminnaramaba achaw 11 organization da yawminnaramaba hojik na IPAC Group of Founder Group ki founder oiriba amasung MAMI TV ki na reporter oibiriba aigi maruk Seidur Maibam na marukta ran tawraga hangbiriba Irong Mathak Development Committee na ran tawraga hangbiriba skumlaba Library ase yamna pai ikhalak liba naharol singidamakta maruk na khanjaba asida ai isamakna lairik chamagani fuyang khai mateng pangjage hairakpadagi ngasigi numit asida mahakna lakpiduna lairik sing ase puraga lairik ase kusinna biramme hairiba lairik sing ase history ga mari lainaba amasung traditional gi oiba culture gi oiba asigumba lairik mayam amsu yauri masitanatana library asida makhan suna lairik thamgani inshallah lanang manbu oisano achaw 11 organization da yawminnaramaba hojik na IPAC Group of Founder Group ki founder oiba amasung MAMI TV ki na reporter oibiriba aigi maruk Seidur Maibam na marukna ran tawraga hangbiriba Irong Mathak Development Committee na ran tawraga hangbiriba skumlaba Library ase yamna pai ikhalak liba naharol singidamakta maruk na khanjaba asida ai isamakna Lairik chamagani fuyang khai mateng pangjage hairakpadagi ngasigi numit asida mahakna lakpiduna lairik sing ase puraga lairik ase kusinna biramme